ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯄꯨꯄꯨ ꯇꯣꯝꯕꯅ ꯃꯊꯛꯇ ꯄꯥꯏ ꯍꯥꯏꯕ ꯄꯣꯠꯇꯨ ꯎꯗꯦꯅꯦ ꯍꯩ ꯑꯄꯪ ꯌꯦꯡꯕ ꯂꯦꯞꯀꯅꯨꯅꯦ ꯑꯗꯣ ꯌꯥꯍꯣꯕ ꯍꯧꯖꯤꯛ ꯑꯄꯥꯏꯕ ꯄꯣꯠꯁꯛꯇꯨ ꯄꯥꯏꯔꯛꯑꯦ ꯍꯥꯏꯔꯣ ꯀꯥꯞꯅꯕ ꯈꯨꯠꯂꯥꯏꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯣ ꯊꯝꯕꯧ ꯅꯪꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯕꯨ ꯄꯥꯏꯕꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯑꯩꯗꯤ ꯊꯥꯖꯗꯦꯍꯦ ꯑꯩꯁꯦ ꯏꯟꯖꯤꯅꯤꯌꯥꯔꯅꯤꯅꯦ ꯈꯪꯉꯕ꯭ꯔꯥ ꯃꯤꯅ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯌꯦꯜꯂꯛꯀꯅꯨ ꯍꯩ ꯌꯥꯍꯣꯕ ꯍꯥꯏꯕ ꯎꯇꯨꯕꯤ ꯃꯥꯟꯕ ꯁꯥꯔ ꯊꯝꯕꯧꯅ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯌꯦꯠꯀꯅꯨꯅꯦ ꯅꯣꯏꯕꯨ ꯉꯥꯏꯈꯣꯅꯦ ꯍꯩ ꯅꯍꯥꯁꯥ ꯅꯣꯏꯕꯨ ꯉꯥꯏꯈꯣꯅꯦ ꯈꯨꯠꯂꯥꯏꯗꯨ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅꯦ ꯅꯣꯏꯕꯣ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯅꯪꯒꯤ ꯈꯨꯠꯂꯥꯏ ꯁꯥꯕꯁꯤ ꯀꯨꯏꯃꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯁꯤꯖꯤꯟꯅꯔꯗꯣꯏꯅꯤ ꯍꯣꯏꯅꯦ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤ ꯁꯥꯕ ꯀꯨꯏꯃꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯨꯄꯨ ꯇꯣꯝꯕꯅ ꯍꯥꯏꯔꯝꯕ ꯑꯄꯥꯏꯕ ꯄꯣꯠꯇꯣ ꯍꯦꯛ ꯎꯕꯒ ꯉꯁꯤꯗꯤ ꯀꯥꯞꯊꯠꯂꯗꯧꯅꯤ ꯊꯝꯕꯧꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯒ ꯍꯦꯟꯇꯥꯛ ꯃꯥꯏꯕꯒꯤ ꯈꯨꯠꯂꯥꯏꯁꯤꯒ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯁꯤ ꯑꯣ ꯑꯩꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯗꯤ ꯅꯨꯡꯗꯥꯡꯗ ꯄꯥꯏꯕ ꯌꯥꯗꯤꯌꯦ ꯅꯣꯏꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯒꯅ ꯍꯦꯟꯇꯥꯛ ꯃꯥꯏꯕꯒꯤ ꯈꯨꯠꯂꯥꯏꯗꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯧ ꯍꯩ ꯑꯩꯒꯤ ꯈꯨꯠꯂꯥꯏꯁꯤꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯔꯣꯏꯅꯦ ꯃꯤ ꯎꯕ ꯌꯥꯕ ꯈꯨꯠꯂꯥꯏ ꯅꯠꯇꯦꯅꯦ ꯑꯗꯨꯒ ꯁꯥꯕꯁꯨ ꯂꯣꯏꯗ꯭ꯔꯤꯅꯦ ꯅꯣꯏꯕꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯔꯝꯕꯣꯒꯦꯡꯒꯤ ꯂꯤꯗꯔ ꯀꯣꯛꯄꯤꯛ ꯑꯩ ꯁꯥꯎꯔꯛꯂꯅꯤ ꯍꯩ ꯂꯤꯗꯔ ꯀꯥꯏꯅ ꯍꯥꯏꯗꯨꯅꯦ ꯂꯤꯗꯔꯗꯤ ꯑꯩꯒꯤꯅꯦ ꯑꯄꯪ ꯄꯨꯄꯨ ꯇꯣꯝꯕꯅ ꯍꯥꯏꯕ ꯍꯩ ꯄꯨꯄꯨ ꯇꯣꯝꯕꯗꯤ ꯂꯥꯛꯇꯤ ꯂꯥꯛꯇꯅ ꯍꯩ ꯄꯨꯄꯨ ꯇꯣꯝꯕ ꯂꯥꯛꯏ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯄꯨꯄꯨ ꯇꯣꯝꯕꯅ ꯍꯥꯏꯔꯝꯕ ꯑꯄꯥꯏꯕ ꯄꯣꯠꯁꯛ ꯑꯅꯤꯗꯣ ꯄꯥꯏꯔꯛꯑꯦ ꯍꯥꯏꯕꯅꯤꯅꯦ ꯍꯥ ꯄꯨꯄꯨ ꯇꯣꯝꯕꯅ ꯍꯥꯏꯕ ꯑꯄꯥꯏꯕ ꯄꯣꯠꯁꯛꯇꯨ ꯄꯥꯏꯔꯛꯏ ꯍꯥꯏꯕ ꯔꯝꯕꯣꯒꯦꯡ ꯃꯇꯝ ꯃꯥꯡꯍꯜꯂꯒꯅꯨ ꯑꯄꯥꯏꯕ ꯄꯣꯠꯁꯛꯁꯤ ꯀꯥꯞꯊꯠꯂꯨ ꯍꯩ ꯀꯣꯄꯤꯛ ꯍꯥꯏꯕ ꯌꯦꯇꯨꯝ ꯃꯥꯟꯕ ꯅꯪꯅ ꯀꯥꯞꯄꯨ ꯍꯥꯏꯔꯤꯗꯨ ꯀꯔꯤ ꯀꯥꯞꯇꯣꯏꯅꯣ ꯍꯥ ꯈꯨꯠꯂꯥꯏꯗꯤ ꯑꯃꯠꯇ ꯂꯩꯁꯨ ꯂꯩꯇꯅ ꯅꯣꯏꯕꯨ ꯊꯨꯔꯣ ꯍꯥꯏꯕ ꯅꯥꯟꯊꯣꯛꯈꯤꯗꯧꯔꯦ ꯍꯥꯏꯕ ꯌꯥꯍꯣꯕ ꯅꯪ ꯁꯥꯔ ꯊꯝꯕꯧꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗ ꯇꯣꯡꯂꯒ ꯑꯄꯥꯏꯕ ꯄꯣꯠꯁꯛ ꯑꯅꯤꯁꯦ ꯑꯃꯨꯛꯇ ꯀꯥꯞꯊꯔꯨꯆꯣ ꯍꯥꯏꯕ ꯑꯩꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯗ ꯄꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯥꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤ ꯄꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯑꯗꯨꯗꯤ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯅꯪꯒꯤ ꯈꯨꯠꯂꯥꯏꯁꯦ ꯍꯥꯡꯗꯣꯛꯑꯣ ꯀꯥꯞꯊꯔꯁꯤ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ ꯈꯨꯠꯂꯥꯏꯁꯤ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯅꯦ ꯅꯣꯏꯕꯣ ꯅꯣꯏꯅ ꯀꯥꯞꯀꯦ ꯍꯥꯏꯔꯒ ꯑꯄꯥꯏꯕꯤ ꯄꯣꯠꯁꯛꯁꯤꯗ ꯍꯌꯦꯡ ꯑꯣꯏꯅ ꯄꯥꯏꯔꯛꯎ ꯍꯥꯏꯈꯣꯅꯦ ꯅꯣꯏꯕꯣ ꯑꯣ ꯅꯣꯏꯅ ꯄꯥꯏꯔꯤꯗꯣ ꯍꯦꯟꯇꯥꯛ ꯃꯥꯏꯕꯅ ꯍꯌꯦꯡ ꯄꯥꯏꯔꯛꯑꯣ ꯍꯥꯏꯌꯦ ꯅꯣꯏꯕꯨ ꯈꯔ ꯊꯨꯔꯣ ꯍꯥꯏꯕ ꯃꯁꯤꯒꯤ ꯍꯦꯟꯇꯥꯛ ꯃꯥꯏꯕꯁꯤꯅ ꯉꯥꯡꯕꯁꯦ ꯃꯋꯥ ꯂꯧꯔꯨꯅꯨ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤ ꯁꯤꯖꯤꯟꯅꯔꯁꯤ ꯀꯣꯛꯄꯤꯛ ꯐꯤꯗꯨ ꯆꯤꯡꯊꯧ ꯁꯤꯗꯤ ꯀꯔꯤꯃꯠꯇ ꯌꯥꯎꯁꯨ ꯌꯥꯎꯗꯅ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯅꯪꯒꯤ ꯈꯨꯠꯂꯥꯏꯗꯨꯗꯤ ꯀꯗꯥꯏ ꯍꯥ ꯅꯍꯥꯁꯥ ꯑꯩꯒꯤ ꯈꯨꯠꯂꯥꯏꯗꯨ ꯁꯥꯕ ꯍꯧꯗ꯭ꯔꯤ ꯍꯥꯏꯕ ꯏꯌꯥ ꯃꯁꯤꯒꯤ ꯍꯦꯟꯇꯥꯛ ꯃꯥꯏꯕꯁꯤꯅ ꯇꯧꯊꯣꯔꯛꯄꯁꯦ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯍꯥꯏꯔꯤꯗꯨꯅꯤ ꯅꯍꯥꯁꯥ ꯅꯣꯏꯕꯨ ꯋꯥꯒꯅꯨꯅꯦ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯁꯣꯜꯂꯒ ꯀꯥꯞꯄ ꯃꯤꯇ꯭ꯔꯪꯒꯤ ꯇꯦꯟ ꯑꯆꯧꯕ ꯑꯃ ꯑꯩ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤꯅꯦ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯈꯨꯠꯂꯥꯏꯁꯤ ꯃꯤ ꯀꯅꯥꯝꯇꯅ ꯎꯕ ꯌꯥꯗꯦ ꯑꯗꯨꯅꯤꯗ ꯏꯌꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯆꯩ ꯑꯣꯏꯅ ꯆꯥꯔꯣ ꯅꯪ
ꯑꯁ ꯉꯁꯤꯗꯤ ꯐꯖꯅ ꯇꯨꯝꯃꯦꯍꯦ ꯇꯥꯈꯨꯗꯣ ꯍꯧꯒꯠꯂꯣꯍꯦ ꯇꯨꯝꯃꯤꯅꯦꯅ ꯑꯣꯛ ꯃꯆꯥꯅ ꯇꯨꯝꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯍꯧꯒꯠꯂꯣ ꯉꯁꯤꯗꯤꯅꯦ ꯊꯕꯛ ꯌꯥꯝꯃꯤꯀꯣ ꯇꯥꯈꯨꯗꯣ ꯉꯁꯤꯗꯤ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯄꯨꯕꯤꯌꯨ ꯍꯥꯏꯕ ꯑꯣꯔꯗꯔ 5 ꯂꯩꯔꯕꯅꯤ ꯃꯤ ꯑꯃꯃꯝꯗꯒꯤ ꯂꯨꯄꯥ ꯆꯥꯝꯃꯗꯪ ꯄꯥꯔꯁꯨ ꯂꯨꯄꯥ 500ꯗꯤ ꯂꯩꯔꯦꯍꯦ ꯇꯥꯈꯨꯗꯣ ꯇꯣꯅꯥꯎ ꯑꯩꯈꯣꯏꯁꯦ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯊꯕꯛ ꯁꯨꯔꯗꯤ ꯁꯦꯟ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯄꯥꯏꯔꯅꯤꯍꯦ ꯐꯔꯦ ꯇꯥꯈꯨꯗꯣ ꯂꯥꯛꯑꯣ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯑꯒꯅꯦ ꯊꯕꯛ ꯍꯧꯅꯕ ꯇꯧꯔꯁꯤ ꯍꯦ ꯂꯟ ꯊꯨꯝꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯇꯣꯅꯥꯎꯒꯤ ꯊꯕꯛꯁꯤꯡꯁꯦ ꯇꯦꯛꯇ ꯀꯥꯏꯗꯕ ꯄꯤꯅꯕꯤꯌꯨꯍꯦ ꯇꯥꯈꯨꯗꯣ ꯑꯩꯈꯣꯏꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯗꯤ ꯀꯩꯗꯧꯔꯤ ꯇꯧꯔꯤꯁꯤꯗꯤ ꯇꯥꯈꯨꯗꯣ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯗꯤ ꯃꯃꯩ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦꯃꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯇꯥꯈꯨꯗꯣ ꯑꯁ ꯂꯣꯏꯔꯦꯗꯅ ꯇꯣꯅꯥꯎ ꯉꯔꯥꯡ ꯑꯍꯤꯡ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯔꯣꯏꯌꯦ ꯍꯨꯔꯥꯟꯕ ꯅꯠꯇꯕ ꯍꯦꯂꯤꯀꯣꯞꯇꯔ ꯆꯥꯕ ꯁꯥ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕ ꯍꯥ ꯍꯦꯂꯤꯀꯣꯞꯇꯔ ꯆꯥꯕ ꯁꯥ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕ ꯆꯥꯒꯦ ꯍꯥꯏꯔꯒꯅ ꯏꯪꯈꯣꯜꯗ ꯍꯧꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯆꯥꯗ꯭ꯔꯒ ꯑꯩꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯃꯃꯩ ꯆꯥꯈ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯃꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯍꯣꯏꯅꯦ ꯇꯣꯅꯥꯎ ꯍꯦꯂꯤꯀꯣꯞꯇꯔꯁꯦ ꯃꯃꯩ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯄꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯊꯕꯛꯁꯨ ꯁꯨꯕ ꯉꯝꯂꯔꯣꯏ ꯃꯤꯅ ꯊꯕꯛꯁꯨ ꯍꯥꯏꯕ ꯂꯥꯛꯑꯔꯣꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯏꯔꯔꯅꯤ ꯇꯥꯈꯨꯗꯣ ꯃꯗꯨꯒꯤꯗꯃꯛ ꯀꯞꯀꯗꯕ ꯅꯠꯇꯦꯅꯦ ꯍꯦꯂꯤꯀꯣꯞꯇꯔꯁꯦ ꯃꯃꯩ ꯌꯥꯎꯗ꯭ꯔꯁꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯄꯥꯏꯕꯕꯨ ꯌꯥꯔꯗꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯋꯥꯠꯂꯣꯏ ꯑꯩꯈꯣꯏꯒꯤꯅꯦ ꯊꯕꯛ ꯋꯥꯠꯂꯣꯏꯀꯣ ꯇꯣꯅꯥꯎ ꯃꯃꯩ ꯌꯥꯎꯗ꯭ꯔꯁꯨ ꯄꯥꯏꯕ ꯌꯥꯒꯗ꯭ꯔꯣ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯇꯥꯈꯨꯗꯣ ꯑꯩ ꯇꯧꯒꯦ ꯅꯪꯅꯦ ꯃꯗꯨꯒꯤꯗꯃꯛꯇꯗꯤꯅꯦ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ Left my baby crying, said she can't live that way. Left my baby crying, said she. Left my baby crying, said she can't live that way. รำโบกเกียงสิตุ้มบดีอ่อนทองนะพาเลยนะมวยสิดีนักโคกเกียงเขาก็ตะบันนี่ไงโอ้กกปีกโอ้กกปีกโอ้ยาโฮเบาให้ปิกตรูน้อยบุเขากันล้นเนี่ยโอ้กกปีกโอ้กกปีกนั่งบุเขากันล้นเนี่ยกับทะลุเฮกับทะลุเฮยาโฮเบาโอ้ยาโฮเบาเขากันล้นเนี่ย 아이 강이โอ้ปิกตรูเฮ้ยปิกตรูเขากันล้นเนี่ยนังบ่ 따님들 มาคุยเขาตัวก็สิที่การอะไรด้วยเฮ้ยน้อยบุตรน้าวกี่เฮลิคอปเตอร์ไปเนี่ยเขาก็รู้เนี่ยน้อยบ่ 하 너냐기 헬리콥터 빠리 하이바
เฮ้ยโกปิกให้ไปตุ้มหมาบ้านั่งบุตรตัวฮะ ก็ได้โนตัวน้องที่เฮลิคอปเตอร์ไปหายดูบ่กับทันเลยกินเนี่ย ตัวหนาวกี่เฮลิคอปเตอร์ตัวก็ได้จะไปเนาะฮะอูเดียนเนี่ยน้อยบ่ Yeah, I'm rolling through the valley. Wind hums through my hair. กูพูดตัวบ้านั่งที่สิจะใครตัวหรือบ้าฮะตัวหนาวกี่เฮลิคอปเตอร์ไปหายดูนั่งน่ะหายดีแล้วฮะก็ได้จะไปเนาะบ้า มานี่เนี่ยไอ้น่ะหายนี่เนี่ยตัวน้องที่เฮลิคอปเตอร์ดูไปได้หายบันนั่นเตะไปเด็กแล้วนี่หายบันนี่เนี่ย อาดูบุตรไอ้คนอยู่ข้างนี้จะพูดตัวบ้าไอ้คนชัวตอนนี้กี่เฮลิคอปเตอร์ตรงไหนที่เป็นเนี่ย ไอ้น่ะพาวให้บ้าเอาไปบ่ปอชากันนี่ดูดีน้อยพารับรอฮะ ก็ได้แต่กี่พาตัวหน่อยเฮ้ปุ๊บตัวบ้าเห็นตั้งไว้เป็นนักคนไล่สาสุสาดีให้ เห็นตั้งใหม่บ้านั่งกี่คนไล่ดูนักไก่ดาวระบ้าฮะ ไอ้ปุ๊บตัวบ้าไอ้คนไล่ดูว่าคันละชาบันที่ลอยนะลอยนะบันนี้มาดูกี่คนไล่ดูนักกะดีเตาบ้างกันนี่กายามมาปังกันนี่กายามชันไปกันนี่ไอ้ลอยนะว่าคันดาโคตรบันที่ลอยนะบันนี้ปุ๊บตัวบ้า โอ้น้อยกี่รำโบเก่งสิดีก็ท่านเก่งตาได้เนี่ยฮะ So the love ain't ให้กอกปีกยาโฮบ้าน้อยอันนี้บัวรำโบเก่งกี่ลีดเดอร์นี่หายใจเนี่ยลีดเดอร์รวยแล้วก็น้าไม่ดูไกลตรงห่างกุยได้รวยไล่ไก่มีสิ่งนั้นน้อยบัวก็ที่สู้เสร็จแล้วรวยอาดูบ่อยอร่อยบ่อยนะมุกที่ยังที่นี่เขาจิตัวน้าวกี่เฮลิคอปเตอร์ก็เอามาตะกับปนุอาไปบ่ปอชากันนี่ดูหาน้ามุกตะพานะมาเท่ามาดูนักคอยนังงามดราบ้านักคอยกี่รำโบเก่งสิน้าว่าเราเด็กขัง saw the sun in the distance look likeปุ๊บตัวบ้ากี่ว่าให้สิพาวดีชาตินี่อีกไงเฮ้ มาชีปุ่นเนี่ยมาชีมาชีจะเห็นตั้งใหม่มาชีจะโทษยิ่งหนักกันนี่มาเนี่ยคุณไล่ชาแล้วนี่ให้เลยกะไอ้คนจะมาเซ็นทีบ้า จุมมี่งั้นสิรำโบเก่งในไก่บนนังลิเชเห็นตั้งใหม่บนนังนั้นทุกข์ลิงักตัวดี น่าซะน้อยหัวมุกแต่สาวกินนู่นเนี่ยน้อยกี่คนไล่ดูไอ้งาสิเฮ็ดแต่สาบ่าวละแกยาได้ก็ อย่าละไอ้คนนั่งที่คุณไล่กับมันจะปามเถอะนั่งเนี่ยสิดีใจจะประกาศเลยจ้ะอย่า เฮ้ยไงคนนี้น้อยบ่ไงคนเนี่ย กันโนอย่าหัวบ้ามาดูกี่เห็นตั้งใหม่บนดูผู้หญิงลูไอ้ชุลาเก ตาคุยด้วยมาชีนยาระดีไอ้คุยนี่กี่ทับกอมุหัวไปยาระนี่ ดูตัวเนาไอ้คนนี้จีกระได้จะตรงตัวเนาให้บ้าไอ้เนี่ยกระได้จะพัมตัวเนา ตาคุยด้วยนั่งกี่ดีไล่เลยนะไปรูดไอ้เนี่ยพัมเนี่ยมาผ่านเผายาวเกรดนะกันนะทีมาฆ่าแต่วันนี้ยาแล้วก็ไปละสินั่งเนี่ยไอ้กี่คงที่ยาหรออะดูที่ยาเลยนะ ตัวเนามันนี่มาจ้าละไอ้จู มันนี่มาจ้านั่งดีเข้ามายมสิก็ได้จะสักแค่ให้ดิโนฮะไอ้งวนจะถิ่นบิวไก่เนี่ยเดี๋ยวให้กันหนูเฮ้ไอ้กี่ลูกกับตัวเซ่ยาดริโก ตาตัวเน่าไอ้นั่นหลักลิเซ่นั่งกินหนักแต่เลยเด็กให้ตัวนั่นหลักลิบันนี่ เอ๊ะกะดีโนเฮ้นั่งหนึ่งง่ายอยู่บ่เอาจริงเนี่ยไอ้นั่งกับเราบ้างกันมาด้วยไอ้เซ่เชียนกับว่าจะไปเด็กก็นั่งเลยแต่ยาเดี๋ยวให้กันเนี่ยให้เองไอ้เนี่ยเชียนเอาไปได้กันตลอด โอ้นั่นตาตัวเต่าบีนะนุ้ยบุ้งอ๋อนั่งเสียนยามน่ะไปให้ไปเสียไอ้ลอยนะคังไปเดี๋ยวภาษาสินารีตัวโอ้ยิงนิ่งเด้ง ให้มาไอ้เนี่ยให้ดิเสียเสียงแบบนี้เนี่ย อย่าเสียนไปเดี๋ยวกับโบนั่งตามันนี่กี่ตัวลบเสียปีกันหรออินมาทารกเจ้าบีก็มวยอันนี้กี่การเลยกันหรอฮะ มวยกี่การดูดิเลยชูเลยดิอะดูไอ้ละชูมันพยายามยามมันนั่นแต่วันนี้นะเลยดีเลยบีเกขันลี อะดุกนั่นสินทีบะนั่งเสียนยามน่ะไปให้บะไอ้คังหน้าตาตัวเต่าแล้วเนาะไอ้ดีเนี่ยงั้นสิเด็กกินนั่งกินหนักแต่เลยเดี๋ยวนี้ให้ดิสินี่อินมาประสบนะให้ดิบะนั่งกี่ยุ่มอาหารบดุสูนั่งกี่มุงดัดโอแล้วก็ทำมีให้ อะดูไอ้ละกันนะมันนุ่งเด็ดสังกัดก็ให้ยิงวัวรู้จักโลดนะ
ꯇꯣꯅꯥꯎ ꯏꯃꯨꯡꯗꯅꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯝꯕꯒꯤ ꯏꯁꯤꯡ ꯍꯩꯗꯣꯛꯍꯧꯕꯅꯤ ꯍꯥꯏꯕ ꯑꯌꯣ ꯏꯃꯥ ꯑꯌꯣ ꯑꯩ ꯁꯤꯔꯦ ꯑꯌꯣ ꯑꯌꯣ ꯇꯣꯅꯥꯎ ꯃꯅꯤ ꯃꯆꯥꯁꯦ ꯅꯥꯟꯊꯨꯔ ꯃꯥꯜꯂꯦ ꯍꯥꯏꯕ Mani macha, nang aigi yum fajabadu uraklabro ha? ꯈꯪꯅꯤ ꯑꯐꯥꯎꯕꯤꯁꯤꯡꯗꯣ ꯃꯁꯝ ꯐꯣꯏꯒꯦ ꯍꯥꯏꯕ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯇꯣꯅꯥꯎ ꯁꯦꯟ ꯄꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯒ ꯑꯩꯕꯨ ꯂꯛꯅꯕ ꯈꯪꯅꯤꯕ ꯃꯣꯏ ꯈꯪꯅꯤ ꯍꯥꯏꯔꯤꯁꯤꯅꯤ Oh mani macha, aidi sen pai deko. Sen pai benupa ama thiraga nang leiruro he. Aduga ne, aina hayeng sen pai raga amuk la dine. Namai dui kai ba khangu ko. Nungai ri he punsi se. Ta khoi do, kana de. Ite ima tharoga, ite ima saubiga. Moi ani gi ne, kara mamam leiro si. Ngai hak leira dine. Atonya, ai khoi ni ki ka di ka dai. Hai dana ne, amuk la ani. Tōnau, kā leibagi sendudi, kadāidagi laukdono ha, nangbu sel leirabaro ha. Kari no he ta khudu, mamal tang ma sunataba, ko he lai thoga lore kaino. Kana de, ai khoi ni gi helicopter se, test to boy ne, hekta pairaga leirasi. Hꯧjikti, hetak mai ba sumawa laukda. Mana maram moiraga, rambu geng se, sopa nanga daure. Adunya, mana ngang ba mata tayo si. Hoi, ꯇꯥꯔꯔꯣꯏꯁꯤ ꯍꯦꯟꯇꯥꯛ ꯃꯥꯏꯕꯁꯦ ꯃꯆꯤꯟ ꯌꯥꯝꯅ ꯊꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯔꯤꯅꯣ ꯍꯥ ꯃꯇꯝ ꯃꯥꯡꯍꯟꯕ ꯀꯥꯟꯅꯗꯦ ꯏꯟꯖꯤꯅꯤꯌꯔ ꯊꯝꯕꯧꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯒ ꯑꯩꯈꯣꯏꯒꯤ ꯍꯩꯒꯠꯂꯥꯡꯁꯤꯒ ꯑꯅꯤꯁꯤꯅ ꯑꯣꯏꯅ ꯑꯄꯥꯏꯕ ꯄꯣꯠꯁꯛꯇꯣ ꯐꯥꯅꯕ ꯇꯧꯔꯁꯤ ꯇꯣꯅꯥꯎꯗꯤ ꯐꯥꯔꯔꯣꯏꯁꯤ ꯍꯥꯏꯔꯤꯔꯣ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯃꯃꯥꯡꯗ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯇꯣꯅꯥꯎꯗꯤ ꯃꯌꯨꯝꯗꯒꯤ ꯐꯨꯔꯁꯨ ꯌꯥꯏ ꯑꯄꯥꯏꯕ ꯄꯣꯠꯁꯛ ꯑꯅꯤꯗꯨ ꯍꯥꯟꯅ ꯐꯥꯁꯤ Oh, engineer Thambo! Engineer Thambo! Oh, tare. Nangju kumbada, saya hoba kainya, khara khumba yadro ha. Hoi sar ya hoba. Ado engineer Thambo. Nangji hiluk da shibu, ado mehta paibi ya bunato. Masigi mathau la kadorena. Yarani sa. Hojikti aina semba loirabane. Paiba yarani. Nasa, Thambaugi kutardo paiba yaronya noibo. Hey, hentak mai ba, ta ding jaje. Nangama, nawa sungaw log de hey bo. Log de. Nangji hentak matum dusu. Iruwala ka thola jwengi. Hey, hentak si chana ba hentak na tinya. Yare, nang nawa log de. Khare leiraga ne, nang suspend chalani. Ado engineer Thambo. Nangji helicopter si ahan buina. Ai hekta thoraga yenglaga ne ha. Yani sar. Oh, tabiri bro. Sak loire, sarula o. Ai di kau rure dana. Madugi nupado kokpik hoi yaho boy ga pullaga soidana leiramani. Karibu tawrino khangdeba. Yumdaga amatta lakhidre. Rambo geng haiduna pangang dangangi. Ai di adu oirega ada oirega. Oh, 이제 타러.
ꯏꯆꯦ ꯊꯥꯔꯣ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯃꯌꯥꯝꯁꯤꯕꯨ ꯆꯨꯝꯖꯥꯠꯂꯣ ꯍꯥꯏꯕ ꯑꯁꯤꯕꯨ ꯆꯨꯝꯃꯕꯣ ꯍꯥꯏꯕ ꯆꯥꯎꯕꯤ ꯅꯪꯅ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯇꯥꯏ ꯍꯥꯏꯔꯤꯕ ꯄꯥꯎꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯣ ꯇꯥ ꯊꯝꯕꯧꯗꯣ ꯀꯣꯛꯄꯤꯛ ꯍꯣꯏ ꯌꯥꯍꯣꯕ ꯍꯣꯏꯒ ꯄꯨꯜꯂꯒ ꯔꯝꯕꯣ ꯒꯦꯡ ꯁꯦꯝꯃꯤ ꯍꯥꯏ ꯍꯦꯟꯇꯥꯛ ꯃꯥꯏꯕꯁꯨ ꯌꯥꯎꯏ ꯍꯥꯏ ꯑꯗꯨꯒꯅꯦ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯣꯅꯥꯎꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯣ ꯐꯥꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯃꯕꯣ ꯍꯥꯏꯕ ꯍꯥ ꯇꯣꯅꯥꯎꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯐꯥꯒꯅꯤ ꯍꯥꯏꯕ ꯃꯣꯏꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣ ꯍꯥꯏꯕ ꯇꯣꯅꯥꯎꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔ ꯂꯩꯕꯤꯗꯧꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯂꯒ ꯊꯕꯛ ꯀꯟꯅ ꯁꯨꯔꯤꯗꯣ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯨꯒꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗꯣ ꯐꯪꯈꯤꯗ꯭ꯔꯥ ꯍꯥꯏꯕ ꯇꯥ ꯊꯝꯕꯧꯗꯨꯕꯨ ꯀꯔꯤꯝꯇ ꯈꯥꯝꯗ꯭ꯔꯕꯣ ꯍꯥꯏꯕ ꯑꯁ ꯑꯩꯗꯤ ꯃꯗꯨꯒ ꯑꯃꯠꯇ ꯈꯪꯗꯦꯀꯣ ꯉꯔꯥꯡ ꯄꯤꯛꯇ꯭ꯔꯨ ꯀꯣꯛꯄꯤꯛ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨꯒꯅꯦ ꯅꯣꯏ ꯇꯥ ꯊꯝꯕꯧꯗꯣ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯦꯒ ꯍꯥꯏꯔꯝꯕꯅꯤ ꯇꯣꯂꯣꯞꯀ ꯀꯌꯥꯝ ꯆꯥꯔꯕꯅꯣ ꯑꯩ ꯈꯪꯗꯦꯀꯣ ꯏꯆꯦ ꯊꯥꯔꯣ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯇꯥ ꯊꯝꯕꯧꯗꯣ ꯑꯃꯨꯛꯇ ꯀꯧꯁꯤꯜꯂꯨ ꯃꯣꯏꯒꯤ ꯔꯝꯕꯣ ꯒꯦꯡꯒ ꯑꯗꯨꯝ ꯄꯨꯟꯗꯨꯅ ꯂꯩꯔꯗꯤꯅꯦ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯇꯣꯅꯥꯎꯒꯤ ꯃꯇꯨ ꯅꯥꯝꯃ ꯐꯥꯎ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯗꯨꯒꯅꯦ ꯃꯅꯤ ꯃꯆꯥꯗꯣ ꯇꯣꯅꯥꯎꯒ ꯆꯦꯜꯂꯅꯤ ꯍꯥꯏꯗꯨꯅ ꯐꯤ ꯃꯌꯣꯡꯒ ꯌꯣꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯁꯤ ꯀꯥꯁꯨ ꯅꯪꯕꯨ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯣ ꯍꯥꯏꯕ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯃꯅꯤ ꯃꯆꯥꯗꯨ ꯇꯣꯅꯥꯎꯒ ꯆꯦꯜꯂꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯀꯌꯥꯗ ꯉꯝꯃꯤꯅꯣ ꯍꯥꯏꯕ ꯍꯥꯟꯅꯗꯤ ꯇꯣꯅꯥꯎ ꯁꯦꯟ ꯄꯥꯏꯗ꯭ꯔꯦ ꯈꯪꯕꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅꯒ ꯇꯧꯔꯝꯄꯣꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯇꯣꯅꯥꯎꯗꯣ ꯁꯦꯜ ꯑꯃꯨꯛ ꯄꯥꯏꯔꯦ ꯈꯪꯂꯛꯄꯁꯤꯗ ꯀꯦꯗꯥ ꯇꯧꯔꯒ ꯑꯃꯨꯛ ꯅꯞꯁꯤꯜꯂꯤꯅꯤꯅꯦ ꯏꯆꯦ ꯊꯥꯔꯣ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯇꯧꯗ꯭ꯔꯣ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯇꯣꯅꯥꯎꯗꯣ ꯁꯦꯟ ꯄꯥꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯆꯦ ꯄꯁꯣꯅ ꯏꯟꯁꯤꯟꯗꯨꯅ ꯇꯣꯅꯥꯎꯗꯣ ꯐꯨꯍꯜꯂꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯧꯕꯅ ꯇꯧꯕꯅꯤ ꯃꯗꯣ ꯃꯥꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ ꯏꯆꯦ ꯊꯥꯔꯣ ꯑꯩꯗꯤꯅꯦ ꯇꯥ ꯊꯝꯕꯧꯗꯣ ꯐꯥꯖꯤꯜꯂꯣ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯒꯤ ꯀꯥꯔ ꯂꯩꯕꯤꯅꯤ ꯍꯥꯏꯗꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯪꯗꯕ ꯃꯈꯩ ꯃꯥꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯣ ꯊꯧꯔꯒ ꯁꯦꯟ ꯇꯥꯜꯂꯤꯕ ꯇꯣꯅꯥꯎꯗ ꯈꯠꯅꯕ ꯍꯧꯔꯤꯕ ꯃꯈꯣꯏꯗꯣ ꯅꯨꯡꯉꯥꯏꯅꯤꯕ